Aizop Kanglaipak haibasima mapung phare haiba yare. Makha tana Kanglaipak amadi Maitai marai kintharakpagi matangda amuk makha tajarake haibadi the fall of Kanglaipak and the Maitais. Kanglai Maitai na marai kintharakpasi yam chauna Gariba Niwas ki matamdagine. Adubu mayang lambuibasingna Kanglaipak ta lamkoiba toisalakpasi Senbi Kyambagi matamda oina palle. 15th century AD haibadi 1467 AD dagina 1508 AD phawagi warine. Bishnupur si maki matamda mingthonki haibagi wari yauri. Pong ningthongna sanagi box amada nung ama hapaga kudol tore. Nung du karino khangdadana kona thangda kasardagi lakpu bamon amana Bishnu kauba laiduni hairaga laidubu lacharadi tongi punsida nungai afaba oigani haire. Laisang saraga laisenanaba bamon kara khankale aduga miyosingdu Bishnu Priya haidana kaure. Asumna Bishnupur thonkiba amadi Bishnu Priya horkibagi wari kayama yaure. 17th century amadi 18th century yaurokpada Gariba Niwas ki matam yaure. Magi matamda puya mai thaba sanskritization gi process amadi mapa mapu gi saru lainung gi kothoaga sanskar tawba howgi wari kya palle. Gariba Niwas si morambana hatkibane. Adugi matungda karigumba morambana lepang thawoidna palamagadi amaitai gi chanabi amadi laning lachona chingba suk yongna lekha taram loidabani haidana khanje. Laibak thibana lepang mapu oidabida pale mamaga kangla thadu aga chatkhi. Gariba Niwas ki machanupa ahangi machanupa Baiga Chandrana ningthau oidana pale. Magi matamda su ningthau oinaba hotnabada konung manungda saina kainaba kaya thuaga oirakpane. Samu fabagi warina chingba kaya leire. Ningthau oiraba matungda Vaishnavism chawkhatnaba yam kanna honare. Ras Lila na chingba puthoe. Mana ningthau oinaba hotnabada East India Company gi mateng lawe. Aduna Kanglaipak, Maitrabak, Sanalaipak haibagi mahutta Manipur haidana lam maming asi British na record tawe. 1819 dagina 1825 phawsida chahi tarai kuntakpa amuk thoe. Chahi tare sida amuk leibak si pumchai chaiba pungkai kaiba pumtak takpagi wari mamung leire. Khara leiraga British amuk lae. British na loksalak pase amaronda fai amaronda fatte haiduni. Lan achou choba kaya ama thoe mayam sing adu na thaijabagi wana sade. Karigamba puya mai tharamdraba hoji puya sing asi English ta hantuaga iramba thengnagani. British sing na iramba lairi kaya ama hoji uri. Gariba Niwas ki matamdagina British na loksalak phawsi chahi chani rongi wari ni. Adubu chahi chani rom sida British na makhoigi journal singida makta Manipur macha singida hangbada loina kaure. Aryan origin ni haidan anambana haire. Hawbadagi Hindu jachaba lamdamni mayangumna ikoisu Aryani haibana chingba kaya ama haire. Adubu malem thungnaba loksalamiba British ni ubatangda haidi chakcha yuthak phije chakcha amadi ngangnaiba lonsi tabada Chainarondagi lakpa Mongoloid origin oigani haidana conclusion maka puthoe. Hairiba conclusion si Maitai macha amada hairubada yamngakna yengaga hairiba singdu loina lale. Ekodi Aryan origin ni Mongoloid origin nate haibana chingbagi documentary irami. Britishu chahi kara pale aduga bye bye taramdaida amuk India ka punsin birame. Hindu da matam kara onthoba aduga India da punsaluba animakse punsallaga hojik chatliba chahi cha sifawa lae charon churon kya mikap thongna ragle. Horpham khangjarak laba kansida kari thok lagadagi haidana hangba yaba wahang kaya laikre. Matang shaji da losinjarage ngasi content sing asi Dr. T.S. Navakumar Singh gi laik tagi namna lothok chare. Aswera lairaga su commenta sum puthopira o mayam tana minasi. Mathangi video da mayam amuk thengnarasi. Sida bama puna yai fare.